Yaoshang kumhei Manungda thok-hanningdaba thoudok shing thoktanaba traffic control police na loukhatlakpa chekshin thourang gi sharuk ama oina ngasisu Imphal gi tonganba mapham Singda drive chathakhre Ngasi chathakhre drive ta traffic rule Thugaiba Singdagi fine Oina Lupa lakh lishing 48 ke E-Challan Kakkhre press na phangba paw magi matung inna ngasi traffic control police wing na Imphal gi kakba bazar kaisampat kwakithal OP mamang Khwairamban Bazar area amade Moirangkhomda drive chathakhe drive aduda yu thakchilaga gari thauba mioyama ahuba makhol gi modified exhaust pipe sizinaba bike home 3-wheeler da mioi ahum tongsulamba gari taret yauna helmet uptaba gari ki che chang sudaba chahi sudana amade license pipe tana gari thauba tinted film naplamba amade registration plate yauramdaba puna case chamayangkhai loukhatkhi haide Ngasi chathakhre drive ta kakwa checkpoint ta lupa lishing 45,500 kaisampata lupa lishing 32,500 kwakethel OP mamangda lupa lakh lishing 53,500 Khwairamban area da lupa lishing 15,500 amade Moirangkhomda lupa lishing 13 punna lupa lakh 2,48 ngasi gi oina E-Challan Kakkhre drive asi hayeng so Imphal city ki maru oiba junction sing amade accident toina thokanba mapham singda chathakane Yaoshang kumhei Manungda tonganba mapham singda surprise checkpoint sing hangdoktuna drive makhatana chathakigani haina pawasina makhatare